Manipur Table Tennis Women Wing MTTA na SHINDUNA HOUKHIBA TANG kun dagi HOUDUNA JM University ki campus ta LEIBA indoor stadium da CHATHARAKHIBA Ahanba mega Manipur Table Tennis Tournament Ngashi Hounabi Matung in Loisinkhre Loisinbagi thauram aduda singtama AC MLA Yumnam Khemchan MTTA ki President Heads Debsekhar Amade TM College of Commerce ke Hangi Principal Hanbida thauram ki kathoiba mitungnan sing oina saruyakhe Thauram aduka mari lainana MTTA ki Treasurer Khaidem Radharani na hai numit humni chumna under 11 under 13 under 15 amade veteran haina tongan ba category da tournament ase CHATHARAKHIBA Ahanba mega Manipur Table Tennis Tournament Ngashi Kutmanga mai pangna pangthokpak ngamkhiba asemak Manipur Table Tennis Association amade sanaroi singi achawu mateng yauri tournament ase pangthokpagi maru oiba pandamdi hawalakiba sanaroi sing ase grassroots level dagi hauda makong songgatpa amade makoida competition gi kalon lehenbane tournament ta toina saruk yaba asina sanaroi sing da ahenba thauna amade experience kaya hengat hanbada achobo mateng amas oidibani haina mangna makha tana pungkhe Ngasi si kanogi akoina tournament si date 24 dagi haure 24 25 26 ngasi final oina sanajare sigsa tournament si da akoina maruina akoina tournament si tawjari bagi maramdi grassroots level dagi haura kanda angang sing si kitang akoina moisi pangsan dagi sanaba aduga isam samna hairabada parikya di larik di pangpada paraga parikya tawbido bagi mawongda suma akoina khanjaba haibadi tournament si yam toina tawbiraga di moina sananing bagi kano si spirit si yana leirakani haibagi wakhanda akoina thamjaraga tournament si khajik tawarasu mating pangnana ba MTTA gi mating pangbo oina akoina tournament si sinjabani women's wing haiba akoigi nupi khaptana organize tawjaba group se sidisine akoi semjabani